Manipur tha tara taruk chatharak liba irang asina mioi punna lishing kumpu hinna displace tawkre chani henbana laikhidre report amagi matung ina Southeast Asia gi oina 2023 gi 97% of displacement oi hairi masina akhoi gi economy da su yamna chawna sokhalli hojik akhoi kham thengna waraba tangkak amadani lairibasi amasung situation asi insurgency demonetization and covid ki matamda lairambadu gi shu hena chokchille haiduna akhang ahi singna phongdokli business kaya ama sitharubadagi hojik tapna hingalakpadi ui adubu amuk khanghaudana net thingjinba curfew national highway thingjinba tholokpada loinamak mangkhigadoribani Manipur bu the next favorite destination for business and tourism ohennaba Manipur government na chauna thajaba thamlami adubu irang asina thajaba pumba kaihanki pumnamak hojik ground zero dagi amuk haugadoribani ngasi project makuna Manipur gi economy asi karamna kairakkhibage haibagi wari adu miyamda puduna lakjari chakhotpagi asa amadagi amang atana thallaba lan tawduna leiriba Manipur gi economy karamba phibamda leiri haibadu khangminnasi Prithvi gi atop mafam gumna Manipur su COVID-19 gi saitheng phangduna Manipur gi economy da chauna soksinki gross state development product haibadi GSDP yamna hanthagiduna state government na paisa kaya kharsa tawba taki tarani thoi shuba state legislative assembly gi manga suba session da Manipur gi CM Biren masamak na phongdoki financial year 2022-2023 phawbada lupa crore lising tara mari kharsa tawki aduga COVID-19 gi pandemic loi kraba matung financial year 2023-24 dasu February 2024 phawbada lupa crore lising tara humde sizinaki haina phongdoki finance department gi matung inna mamang chahi gi financial year 2023-24 da hojik thok iba lan asina maram oiraga punna crore chanipan muk state ki revenue da manglaba yai haina estimate tawki mamang chahi da collection tokiba GST su 24% hanthaduna lupa crore lising amaga maudra manga khaktamak tawi haiduna report torki 2023 gi hauropa tha kharadi Manipur gi economy asi chakhalakpagi mami ama uba phangki prithvi gi tonga country kayana saruk yakhiba G20 summit Miss Femina India 2023 gi grand final ani shuba hero tri nation international football tournament asina chingba pangthoki school college kaya ama phajana hangduna mahai masing tambagi thabak haurakhi hana lepduruba business kaya su tapna hangdolokpa amadi startup kaya su tholokpa haurakhi Manipur bu the next favorite destination for business and tourism ohennaba manglan kaya ama sagalakhi asumna covid na sokhallurba Manipur gi economy chakwatpagi manglan amadi uba phanglamki mamangaidagi hogduna akhoi Manipur state ki capacity asi sonduna ta lakli British ki matamdagi hogduna north east ki state sing asi mishing yamdaba amadi chingma yamna leiba amasung administration cost yamna wangba maramna mainland India dagi tokhaina thamlaki adubu ngasi phawba British na chatharamba thawung mayam adu India gi government na akhoi da chathaduna ta leiri akhoi gi governance sonba amadi center dagi pitharakpa revenue da yamna depend tawbana maram oiraga leibak asida chakhotpagi thabak thorang singda apanba amadi tinthaba thokli sonduna leiriba state capacity asi amuk hena solhal libasi leibak asida khundaduna leiminariba miyam asi lingjen manadaba amadi communal ki mawongda machoi tarakpa asini Ministry of Statistics and Program Implementation MOSPI gi report ki matung inna 2022-23 da Manipur gi per capita income haibadi mi amada tha da lupa kaya lai haibasi subnatagi tha amada lupa lishing taret ka chatruk kuntra khak thamak phangduna India da khwaidagi lairaba state ki manungda ahum subada laiki atop state khara pallabada Telangana gumba Karnataka gumba makhoidadi per capita income asi lishing kun manga henba oiri akhoi gi leibak asiga sangdamnaba matamda kayagi mate khenai haibadu yengbiyu masina su loidri khang ahi mayam gi matung inna akhoi Manipur gi leiriba income per head asi normal si oigadaba average tagi 15% muk hanthaduna chahi kaya mukti irang asina maram oiraga leikhigani haiduna phongdokli hanadigi hauna akhoi gi state asida investment rate asi su ka hena nemli education da nutrition da healthcare da su Manipur yamna maning da hanthari National Family Health Survey 2019 to
2021 ꯐꯥꯎꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯊꯣꯡ 72% ꯈꯛꯇꯃꯛ ꯊꯛꯅꯕ ꯑꯔꯨꯕ ꯏꯁꯤꯡ ꯐꯪꯂꯤ, ꯑꯗꯨꯒ ꯌꯨꯝꯊꯣꯡ 21% ꯈꯛꯇꯃꯛꯅ ꯇꯣꯇꯤ ꯄꯥꯏꯞ ꯌꯧꯕꯗ ꯉꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ 95 to 99% ꯌꯧꯔꯤꯕꯅꯤ꯫ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯜꯊ ꯁ꯭ꯀꯤꯝ ꯌꯥꯎꯕ ꯁꯨꯞꯅꯇꯒꯤ 3.6% ꯈꯛꯇꯃꯛ ꯌꯨꯝꯊꯣꯡ 100ꯒꯤ ꯃꯅꯨꯡꯗ 4 ꯐꯥꯎꯕ ꯌꯧꯗꯦ, ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅꯗꯤ 28.7% ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯃꯨꯡ ꯑꯃꯗ ꯑꯅꯥ ꯑꯌꯦꯛ ꯍꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗꯨꯒꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯖꯕ ꯄꯩꯁꯥꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯇꯥꯏ꯫ ꯃꯁꯤꯕꯨ ꯑꯥꯎꯠ ꯑꯣꯐ ꯄꯣꯀꯦꯠ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯅ ꯏꯃꯨꯡ ꯑꯃ ꯂꯥꯏꯔꯕꯒꯤ ꯀꯣꯝꯗ ꯄꯨꯊꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯏꯖꯨꯀꯦꯁꯟꯗꯁꯨ ꯏꯟꯔꯣꯜꯃꯦꯟ ꯔꯦꯁꯤꯌꯣ ꯋꯥꯡꯖꯔꯕꯁꯨ ꯏꯖꯨꯀꯦꯁꯟꯒꯤ क्वालिटीꯗꯤ ꯈꯟꯅꯅꯤꯡꯉꯥꯏ ꯆꯥꯎꯅ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯈꯥ ꯇꯥꯍꯜꯂꯛꯂꯤ꯫ ꯌꯨꯝ, ꯒꯥꯔꯤ, ꯗꯨꯀꯥꯟꯅꯆꯤꯡꯕ ꯁꯔꯀꯥꯔꯒꯤꯗ ꯅꯠꯇꯅ ꯂꯅꯥꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯊꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯔꯣꯔ ꯂꯤꯁꯤꯡ ꯀꯌꯥꯃꯨꯛ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕꯤꯌꯨ꯫ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ 2024ꯒꯤ ꯑꯣꯏꯅ ꯑꯦꯚꯔꯦꯖꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯔꯦꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ꯫ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯥꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕꯗ ꯂꯩꯔꯤ꯫ ꯏꯟꯐ꯭ꯂꯦꯁꯟ ꯍꯥꯏꯕꯁꯤ ꯄꯣꯠꯆꯩ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯔꯆꯦꯁꯤꯡ ꯄꯥꯋꯔ, ꯍꯥꯏꯕꯗꯤ ꯄꯣꯠꯆꯩ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯥꯡꯊꯔꯛꯄꯅꯤ꯫ ꯏꯟꯐ꯭ꯂꯦꯁꯟ ꯋꯥꯡꯕ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯁꯤꯗ ꯈꯔ ꯈꯤꯛ ꯍꯦꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯔꯨ ꯑꯣꯏꯅ ꯊꯪꯅ-ꯊꯪꯅꯅ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅꯅꯤ꯫ ꯐꯨꯗ ꯏꯟꯐ꯭ꯂꯦꯁꯟ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛꯀꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯩꯕ ꯑꯦꯒ꯭ꯔꯥꯔꯤꯌꯟ ꯏꯀꯣꯅꯣꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯎꯗꯨꯅ ꯂꯩꯖꯕ ꯀꯌꯥ ꯑꯃꯗ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯄꯒꯤ ꯄꯥꯎ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯧꯎꯕꯁꯤꯡꯗ ꯑꯦꯇꯦꯛ ꯇꯣꯏꯅ ꯇꯧꯔꯛꯄꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯡꯊꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯏꯀ꯭ꯂꯣꯟ ꯔꯦꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯑꯃꯗꯤ ꯂꯦꯟ ꯀꯥ ꯍꯦꯟꯅ ꯇꯥꯕꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯀꯌꯥ ꯑꯃ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯃꯤꯄꯥꯟ ꯇꯥꯡꯗꯨꯅ ꯍꯤꯡꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯁꯤꯡ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 39 ꯂꯣꯝꯒꯤ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯁꯇꯤꯃꯦꯠ ꯇꯧꯔꯤ꯫ ꯁꯍꯔꯁꯤꯡꯗ ꯑꯃꯗꯤ ꯈꯨꯡꯒꯪꯁꯤꯡꯗ ꯊꯣꯛꯂꯤꯕ ꯏꯟꯐ꯭ꯂꯦꯁꯟ ꯑꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪꯁꯤꯡꯗ ꯊꯣꯛꯂꯤꯕ ꯏꯟꯐ꯭ꯂꯦꯁꯟ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯍꯦꯜꯂꯛꯄ ꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯒꯥꯔꯤ ꯚꯔꯥ ꯍꯦꯟꯒꯠꯂꯛꯄ, ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯥꯏꯔꯕ, ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ, ꯍꯖꯤꯔꯥ ꯁꯨꯖꯔꯤꯕ ꯃꯈꯣꯏꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤ꯫ 2024ꯒꯤ ꯖꯨꯂꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯔꯤꯇꯦꯜ ꯏꯟꯐ꯭ꯂꯦꯁꯟ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯇꯨꯅ 10% ꯌꯧꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯗ ꯏꯟꯐ꯭ꯂꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯣꯏꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯊꯥꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠ ꯑꯁꯤ ꯋꯥꯡꯈꯠꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ CPI ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯚꯤꯂꯦꯖꯁꯤꯡꯗ ꯃꯦ 2023ꯗ 12.32% ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯨꯟꯗ 12.92%ꯗ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯂꯥꯏꯗꯁꯨ 12.05%ꯗ ꯂꯩꯈꯤ꯫ ꯕꯤꯖꯤꯅꯦꯁ ꯇꯧꯖꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯄꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯅꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯧꯖꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯨ ꯆꯩꯊꯦꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯅꯪꯂꯤ꯫ ꯕꯤꯖꯤꯅꯦꯁ ꯈꯔꯗꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯃꯥꯡꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯀꯌా ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯁꯤꯞ ꯇꯧꯅꯈꯤ꯫ ꯔꯤꯄꯣꯔꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁ 70% ꯍꯦꯟꯕꯅ ꯂꯥꯟꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯃꯥꯡꯕ ꯅꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯌా ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯑꯦꯛꯁꯄꯦꯟꯁꯦꯁ ꯐꯥꯎꯕ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯔꯅꯤꯆꯔꯒꯤ ꯁꯣꯔꯨꯝ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯀꯩꯁꯥꯝ ꯔꯟꯖꯤꯠ ꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯛꯄꯗ ꯏꯔꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯨꯄꯥ 80 ꯂꯥꯈ ꯂꯣꯝꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯈꯤ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯀꯨꯀꯤꯒꯤ ꯁꯤꯟꯃꯤꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯟꯅ ꯑꯋꯥꯐꯝ ꯇꯥꯃꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯄꯤꯔꯝꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯨ ꯆꯂꯥꯏꯕꯗ ꯋꯥꯔꯛꯄꯗꯒꯤ ꯁꯤꯟꯃꯤ ꯀꯌꯥ ꯂꯦ ꯑꯣꯐ ꯇꯧꯈꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯕꯗ ꯂꯤꯛꯂꯥꯒꯤ ꯐꯥꯎꯟꯗꯔ ꯊꯥꯡꯖꯝ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁꯤꯟꯃꯤ 900 ꯂꯩꯔꯝꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯃꯤ 200 ꯀꯛꯊꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯁꯦꯛꯇꯔ ꯑꯁꯤꯁꯨ ꯂꯥꯟ ꯑꯁꯤꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯗꯤꯃꯥꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯕꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯄꯣꯠ ꯑꯗꯨ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ
ꯐꯥꯕ ꯑꯃ ꯑꯣꯏꯔꯤ ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯂꯝꯀꯣꯏꯕ ꯂꯥꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯄ ꯑꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ 2023ꯗ ꯁ꯭ꯇꯦꯠ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯔꯦꯟ ꯇꯨꯔꯤꯁ 5,900 ꯌꯥꯎꯅ ꯄꯨꯟꯅ ꯇꯨꯔꯤꯁ 1,60,000 ꯃꯅꯤꯄꯨꯔꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯥꯟ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯇꯨꯔꯤꯁ ꯁꯨꯞꯅꯇꯒꯤ 58,000 ꯈꯛꯇꯃꯛ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯏꯟꯗꯤꯌꯥꯒꯤ ꯒꯦꯠꯋꯦ ꯑꯣꯐ ꯏꯁꯠꯅꯤ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯦꯟ ꯔꯨꯠꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯒꯤ ꯃꯊꯛꯇ 2023ꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯃꯅꯤꯄꯨꯔꯗ ꯇꯧꯈꯤꯕ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯃꯥꯡꯕ ꯄꯨꯔꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯒꯗꯤ ꯑꯗꯣꯝꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀꯣꯅꯣꯃꯤꯒꯤ ꯁꯦꯛꯇꯔꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯌꯨꯝꯁꯨ ꯃꯩ ꯊꯥꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅꯔꯤ ꯖꯦꯅꯦꯚꯥꯗ ꯕꯦꯁ ꯇꯧꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟꯠ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜ IDMCꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯃꯤꯑꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤ ꯚꯥꯏꯑꯣꯂꯦꯟꯁꯅ ꯃꯔꯝ ꯑꯣꯏꯔꯒ 2023ꯗ ꯁꯥꯎꯊ ꯑꯦꯁꯤꯌꯥꯗ ꯄꯨꯟꯅ 69,000 ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ 67,000ꯗꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯤ ꯏꯀꯣꯅꯣꯃꯤꯁ ꯀꯌꯥꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯣꯊ ꯔꯦꯠ ꯏꯟꯚꯦꯁꯠꯃꯦꯟꯠ ꯔꯦꯠꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯒꯅꯦꯟꯠ ꯑꯃꯗꯤ ꯕ꯭ꯔꯦꯛꯗꯥꯎꯟꯒꯤ ꯐꯤꯚꯝꯗ ꯌꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯂꯥꯟ ꯑꯁꯤꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ ꯈꯪꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤꯁꯨ ꯀꯌꯥꯃꯨꯛ ꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯁꯣꯟꯊꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯅꯧꯅ ꯁꯦꯝꯒꯠꯄꯗ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯕꯤꯒꯅꯨ